Kuki Rising Day Haiba Amata Manipur ki Puwarida Leirakte amadi LEINGAKKI calendar da HAPCHINLAKLIBA asi ATHUBADA SEMDOKKADABANI haina KKL gi maikaidagi fongdorakli. State LEINGAKKI Informations and Public Relation IPR Department na fongba calendar da Kuki Rising Day haiba numit ama yausalakpaga mari lainana Kanglaipak Kanbalup KKL na calendar adugi copy sing mai thaduna akanma mawngda yaningdaba fongdokre. Chatliba chahi asigi October 13 asi Mira Hau Chongba numitni hairiba numit asi Kuki Rising Day haina LEINGAKKI calendar asida hapchilakliba asi KKL na kaidaunungda yaba ngamloi amadi leingakna athuba matamda semdokkadabani haina loop asina fongdorakli. Hiram asiga mari leinana KKL gi thomi singna Imphal gi Nitaipat Chuthek Kaisampata leiriba IPR gi office ta laktuna department asigi official singa unaduna wari sanaki. Numit asi Manipur LEINGAKKI Gazette notification da Kuki Rising Day haina yaukiba maramna IPR na puthokpa calendar da hapani haina paukhum pirakhi hairi. Wafam asiga mari leinana KKL gi media coordinator Dhiras Hamomna haikibada Mera thagi 15 panba Purnima numit asi Maitai amadi Yalhaumi Chingmi Ichilenau singi senglaba Mera hau chongba numitni. Asigumba senglaba numit asibu haukiba kumsing Inglisingani kunmathoi dagi hauduna Kuki Rising Day haina LEINGAKKI calendar da hapchilakpa asi khwaidagi laibak thibani. Chahi adugi mamangda asigumba Kuki Rising Day haiba wahai amata calendar da haplakhiba leitri. Kuki Rising Day haibasi Manipur gi Puwarida Leirakkhidaba amani. Karamba maramdagi LEINGAKNA fongba calendar da Kuki Rising Day haiba wahai asi hapchilakhlibano athuba matamda asoiba asi LEINGAKKI mari leinaba khudingmakna semdoktuna lauthokhigadabani haina Dhiras na makhatana fongdorakli.